Laan asina maram oiraga Lanjennaraktuna Sawombung leiba temporary shelter home Leirakhibi Saikul dagi mashagi chahi humpunitoi surabi Nupi ama mapham aduda Thouri Yanduna Siramle hairi Leirakhibi Nupi adude tiam ongbi amushana mapuroibagi ming tiam ibohanbi kawi hairi press na fangba pau amagi matung ina thaudoga sengarang ayuk pung 13 dagi 12 faubagi manungda thokhibani Mahakna Thouri Yanduna leiramba adu temporary shelter home asida leiba singna Leirakhibi thaudok thokfam aduda police amasung forensic science ki expert team na laktuna yengsinkhre Leirakhibi ki hakchang adu postmortem ki damak Porompata leiba Jawaharlal Nehru Institute of Medical Sciences JNIMS ke middle sangda thamkhre hairi thaudok asiga mari leinana Leirakhibi tiam ongbi amushana ge machanupe tiam ichanbi na hai irang asina maram oiraga Lanjennaraktuna relief camp asida mahaki imung manung ase Leirakhibi mapham asida mahaki apokpa tiam ibohanbe mahaki mabung tiam surjit amade mabungge pekliba macha amaga punna Leirakhibi mahaki apokpa tiam ibohanbe ahal oibana akanba thabak suba ngamdana Leirakhibi masigi mathakta mahaki mabung tiam surjit makhongda yot phumdana leibadage thabak suba ngamdana leiri fibam asida surjit ki macha ase Leirakhibi amushanana nawyok naukulakhibi Imung asi sel thumgi fibam ka hena natai chadabana marakta ningai sangdanabadi yawi adubo kanna khatna chainabagi thaudokti thokhiba leite hainasu mahakna makhatana phongdorakle Tuba nomba ju ngamdre ai ribung ju makhong jot phummaga leiri paba ju ahan oirabanina suba ngamdre ima ju ahan oirabanina suba nomba ngamdre moi khana chaina bidi chen thumgi fibam dina na peisa dabanina chinbu kona damina chana thamina gi kai imungda du di khara ngamna bu khona ba kaino to khara ngamna bu yaure du yaur ka chu thina ngamna bu khona bu di leite moi hujik lai di ba fibam ji kumbam chabam je imungda lai di ba se di chari ba je na ta yamna chade yamna ware angang gi ju Suba nomba ngamdabalina angang imaduna chenajabani imaduna chenabu imadu leitere aka jida kakade kapaide le otudo